Thobal District ki Kairembikhok Mayai Leikai da laiba Sintha Club ki nauna saba building ama haunabi matung inna ngasi Sanggaduna Miyamda Khutsinnakhre. Ngasi ki club Sangaba aduda social worker National Awardee Mayum Priyobartana athoiba mitung Sintha Club ki President Sarangthem Syam Kishorna Thauram Mapu Resonant Tutorials Kaishampat Kaisham Leikai gi Managing Director Khumanthem Narasing amadi Manipur State Cooperative Bank MSCB Thobal Branch ki Manager Naurem Rameshwarna akhanaba mitung sing oina sarukya khi. Social worker National Awardee Mayum Priyobartana Club ki Firal Chingkhatuna amadi Ribbon Kaktuna Miyamda Club Building Khutsinaba aduga mari lainana Club asibu sabada thodang lawkhiba miyoi singdasu achamba khudol sing tamdana ikai khumnaba utki. Thauram aduga mari lainana athoiba mitungi warol piduna Social Worker National Awardee Mayum Priyobartana haikhibada khungang asigi nupa singi thabak suba nomba kanba thabakta chilaw thidaba asina ngasi dipi khraba khungang asi mafam khuding makta masak taktuna miyamna masak khangnaribani henna masak thokpa khungang ama oinaba hotnabada aikoi khuding makki thodang lairibani. Club amana society asibu mamai chumgadawribani khunna segi miyam asibu afaba mai kaida mai chumnaba hotnabada club asigi achauba daita lei maramaduna khungang asida laingaki mai kaidagi pifam thokpa sing piraklibra khudong chaba sing mapung fana fanglibra haibana chingba sing club asina thigatuna henna kanaba khudong chaba sing fanghanaba thodang adusu lawbiu haiki. Ngasigi club building Sangaba aduda Leikai gi amadi khungi ahan sing maira paibi sing amadi naha sing su sarukya khi. Akoi Kairembikhok masa jingna subu nomba kanba honaba kanba masidagi akoi Kairembikhok pu miyamna masak khangnarakpani. Akoi Kairembikhok dasu pik abasu pik na akoi lailaisu gi lamda education gi lamda ju akoi maming chatlaba akoi oja mayam ama lei aduna aina club singda aina tawhaningba khara su lei karino hai kanda akoi gi club si taseng lai kanda akoi gi society emabu akoi gi mamai sum godoribani se kodam oina akoi gi khungang ama hairasi akoi khungang si Kairembikhok si kanana mamai sum gi doino praja mayam si masi akoi gi afaba mai kai da akoi gi praja sing si ko mamai sum na bona bada club ke chokba dai ta lai akoi gi club sing sina hauji akoi gi khungang ji da sarkar gi side tagi kari tawrakre kari tawde adagi government piriba scheme sing aigi praja sing sida phangam dokpa miyoi sing sida phangabra phangdribra masi phajana thigatpiyo nabada ikhungang sida poiba aikoi khudingmak ki dai ta lai aikoi na aikoi gi ikhungang aikoi na aikoi gi iraiba chawkhatlandana kana su la aga chawkhat haloi ko